ngase phongkiba tongan tongan ba manipuri se phongsing amasum thokiba thodwa thoksing dagi maroibi ipausing myamna thamsigi ahanbada huyelan pawdagi lokusaraga Ashaba leibu Satlaga tairen khikpagi mawongda tin sittuna karem kathainakhiba Ramanandana sengdorakpa yaba ngamloi phongdoknarakli pawdamama haukiba Mars kunga tarukta sagangi Christian gi tharam amada maitai masa takhelamam Ramananda kauba Christian laining satpa miye mana sana mai laining satba amadi Hindu laining satpa miye kutimagna mi ama siba matamda thongal da mai oklaga imungda sangdringaida tairen mana ising khikpagi satnabibu numit aduda takhelamam Ramanandana function aduda thamba Ashaba leibu Satlaga tairen khikpagi mawongda Matin sittuna karem kathainakhiba thawang yaningde loinana social media gi kuthangda lalenga pi waina sengdorakli wapamasi function amada ngangkhibagumna miyamtin mafma amada sengdokadabani haina maite inat semkat lupi secretary ai sana khomba maite thadorakpa sirol amada phongdorakli mamangdasu maite masa Christian laining satkhiraba miyo amanasu ngamu usin sinbagi maramda karem kathainabagi mawongda una sinmana usil wana sinmana wasin haigadabani nungna sinmani nungsin haigadabani haina karem kathainakhiba kaya lekre matungna amuhana maitai masa Christian laining satkhirabasingna maitai laining amadi satnabibu hunduna ngangbigano haidi amaramda sanamahi laininga mari lenaba wafam tairen paibigi mawongda taabada nungaitaba khara hairaga Matin sittuna yamna leibak masa taadaba mawongda maitai masa ama oina Ramananda takhelabamna utkiba adu matungda tawdanaba leibak miyamna Ramanandabu warak watiembagi wahai khara haijanaba khonakhibani wafam asida sagangi komfurumna lana khanbigano hainasu kanglei salai apunba luki secretary angang laiba maitaina thadorakpa sirol amana phongdorakli matang asida thamjaningliba wafamdi laining amagi wakhal tanaba laining adubu sasariba laining laisol singda wangang bada aduguma phurup amagi satnabi laining mari lainagera natragana lainaroira ngangbi yade habani hena nungaitribadi tabiriba gospel outreach adu yobiriba akhang ai Christian lainingbu ningthina khangbiraba miyamdani aranba tawusing matang matam sana war watem tawdunu lana satkriba lambidu satkidana ba akhoi puno hanaminsi lamgi sanamasi sangbi wakhalunsi thadoklas haidi amaromda Mahauroligi laining laisol satnarakpadigi ipanat ipunat kalakliba adudi iningthawni aduna hauzik iningthaw laisema sana jawbana ningthaw oina leiribanina takhelamam Ramananda hairiba nupa sina hairibu oisingasi lale haiduna Facebook gi kuthangda haibani yaroi singtamgi laining gi mapu oibiriba ming oina panjarabada ikai khumnabada matik saraba iningthaw laisema sana jawbagi sana sangai sana kunumda Ramananda masalaklaga lale haijadriba pawba maki maral ngakpiba ngamloi poirei maitrabakta laibiriba furup kudimakna haurakpa laurakpa kudimakta saruk yagan hari loinana maisau ningsing lukki maikidigi Ramanandagi thawongbu pendaba phongdoknarakte hainisu pawsida makha tarakli makha satharakpa oina topa pawmna High Court of Manipur wayel satharakliba election petition kuntraga manga MLA ibomsagi matakta KSS birena file torakpa petition reject tawbiyu haibagi wayel satharagani kumza English ani ga kungani thogi February amasu March ta tangkak ani thona pangthokiba tarani thoi suba Manipur Legislative Assembly gi mikhalda result March tara English ani ga kungani thoda lauthokraba matuna mikhal asida mai pawlakiba MLA humpu gi manung gi kungama pan gi mathakta file torakiba apunba election petition kuntraga taruki manung ama withdraw tawkhraga lemhawriba election petition kuntraga manga gi Royal High Court of Manipur leptana satharakki manung sana Lamlai Assembly constituency BJP ki ticket karakhiba MLA khongbatamam ibomsa amasum atopam ye ohumgi matakta maka lamba tawnakhiba ketrmeyum berena petitioner oiduna file torakhiba election petition adubu MLA ibomsa na maram sali hairaduna court reject tawbiyo hairakhiba matter gi wayal hayeng court asigi acting chief justice MB Murandans ki base sathargani petitioner KSS berena case ibomsa amasum atopam ye ohumgi matakta file torakhiba election petition adugi number 10 of 2022 ni petitioner si file torakpigi MLA case ibomsa na petitioner case has birenam sum atopam ye ohumgi matakta election recrimination petition number 21 of 2022 miscellaneous case election petition number 212 of 2022 file torakhiba lekhabani election petition asiga mari lainana MLA na case has birenam sum atopam ye ohumgi matakta election recrimination petition ama amasum miscellaneous case ama file torakhibagi matakta mahaki matakta mahakpu Lamlai Assembly constituency ki elected MLA ni haiduna lakthokiba returning officer ki result bu singnaradun file torakiba election petition asi maram sadi amasum
कोना खनबीफम थोक्ति हायरदुना मसिबु रिजेक्ट तौबिनबा miscellaneous case election petition number 111 of 2022 फाइल तौरखिबनि MLA की मेकेडी के election petition असिबु रिजेक्ट तौबियु हायजरखिबा miscellaneous case असिमक फयेंग बेंच असिना खननबगिदम election petition असिगा मरि लेनबा मेटर पुनमक्ति की अहानबा आइटम दा post list के आइटम नंबर 30 दा लिस्ट तौखिबनि अमरम द petitioner KSS बेरेना MLA असिग अतोपा मी अहोंगी मरक फाइल तौरखिबा election petition असिगी मरि लेनना फाइल तौरखिबा अतोपा miscellaneous case election petition सिंग नंबर 88 of 2022 89 of 2022 ni aduga miscellaneous case review petition सिंग नंबर 2 of 2023 amasum 3 of 2023 ni aduga review petition clause J2 singna number 1 of 2022 amasum number 2 of 2022 ni amaronda acting chief justice bench asimak da hayang makha ta wel sathanabagi dama list tawriba atop election petition singna MLA surakhaibam rajana amasum atop me ahungi mathata pukhrambam shumati na petitioner odana file torkiba election petition number 3 of 2022 amasum MLA sina P shumati amasum atop me ahungi mathata file torkiba election recrimination petition number 13 of 2022 amasum miscellaneous case election petition 7 of 2022 yauri aduga atopa amadana MLA karem shyam amasum atopa me anigi mathata okram join file torkiba election petition number 7 of 2022 Hizam Samarendrona Okram Zoyamasum Atopomi Anigi Matata file Toraka election recrimination petition number 22 of 2022 MLA Karam Shyamamasum Atopomi Anigi Matata file Toraka miscellaneous case election petition number 122 of 2022 Karam Shyam O Zoyamasum Atopomi Anigi Matata file Toraka election recrimination petition number 5 of 2022 Hizam Samarendro amasum atopomi anigi matakta file torakpa miscellaneous case election petition number 145 of 2022 146 of 2022 9 of 2022 amasum karam nabakishorna okram zoya amasum atopomi anigi matakta file torakpa miscellaneous case election petition number 177 of 2022 yawi bench asimaki cost list ke item number 77 makata royal gidamak list of election petition MLA S Rajen gi mathakta arubam iboto mina petitioner oiduna file torakpa election petition number 28 of 2022 miscellaneous case election petition number of 192 of 2022 yawbagaloinana S Rajen arubam iboto gi mathakta file torakpa miscellaneous case election petition number 175 of 2022 8 of 2022 list okay aduga bench asimaki item number 82 the list tawriba topa election petition amana MD Fazurahimna MLA usam deven gi matta file torakpa election petition number 23 of 2022 yauna masiga mari leinana usam devena MD Fazurahim amasum atopam ye ahungi matta file torakiba miscellaneous case election petition number 87 of 2022 19 of 2023 26 of 2023 27 of 2023 28 of 2023 list tawri heda paus na makatana sa phongdorakli do mem na tentang na sumna thamjaramge atopa paw amadana mo masa nupi ani singjang na yanduna hatkhe tabadu yamna nuwaitaba thawdo am oina mental problem leiraba nupa amana maki masa nupi ani singjang na yanduna hatkraba matung thawdo du bu khamtokna bu hona ruba maki loinabi amasu mamau nupi buna asu apan ngan khraina police ke mekedi ki phongdorakli police ki report matung na thawdo asi Rajasthan ki Nagaur district ki manungsan mapam amada thokibani thawdo asi da scenery ba mi edu ki maming Manram se yang khikatet kawi ma arbat charda gini makna singjang na hatkraba masa nupi ani edu ki maming Mira sai kun gatro amasum Rekha sai kun kawi Mira amasum Rekha bu kanana bu hona ruba ma ki nupi amasum mamau nupi dasu Manram ne attack torakpadi gi maku ani asu opana khibane thawdo si da soklaba nupi ani ma hospital pukatuna treatment sa takre Manram gi matakta IPC ki section 302 ki makar case register tawkhren su paus ta palakli makasa tharak poina sanaleba paukse dige to pamaroi ba paukra namo Manipur drone policy 2023 gazette notification thokpa ka sanaragani law singu analeng amadi law and order ki thabakta drone sing sijinaga dawri Manipur lenga ki cabinet mi phamna thabak to onthoknaba ayaba pikraba Manipur drone policy 2023 athuba matamda state asida satna ba hawragani haina secretary transport no pye pidra notification thokrai April ahumda thokiba Manipur lenga ki secretary transport department ki notification adugi matungina hairiba policy si Manipur lenga na extraordinary gazette hek phongba numite ki thaba oina pangthokadori bani hairi
ꯄꯣꯂꯤꯁꯤ ꯑꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯦꯛ ꯊꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯆꯍꯤ 5 ꯐꯥꯎꯕ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯅꯠꯇ꯭ꯔꯒꯅ ꯔꯤꯚꯥꯏꯁ ꯇꯧꯔꯕ ꯄꯣꯂꯤꯁꯤ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯒꯅꯤ꯫ ꯄꯣꯂꯤꯁꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯉꯥꯛꯄꯒꯤ ꯊꯕꯛꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡꯒꯤ ꯊꯕꯛꯇ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ, ꯇ꯭ꯔꯥꯐꯤꯛꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ, ꯂꯣꯒꯤ ꯋꯥꯡꯃꯗ ꯄꯣꯄꯤ ꯊꯥꯕ ꯑꯃꯁꯨꯡ ꯂꯣꯒꯤ ꯋꯥꯡꯃꯗ ꯎ ꯌꯥꯟꯊꯠꯄꯅꯆꯤꯡꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯂꯧꯎ ꯁꯤꯡꯎꯕ ꯑꯃꯁꯨꯡ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛꯇꯁꯨ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯌꯥꯎꯔꯤ꯫ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯦꯁꯦꯁꯃꯦꯟ ꯇꯧꯕ, ꯇꯤꯜꯍꯥꯠ ꯍꯤꯗꯥꯛꯁꯤꯡ ꯑꯃꯁꯨꯡ ꯍꯥꯔꯅꯆꯤꯡꯕ ꯀꯥꯞꯄꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯅꯕꯒꯤ ꯊꯕꯛꯇ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯎꯍꯩ-ꯋꯥꯍꯩꯁꯤꯡ, ꯃꯅꯥ-ꯃꯁꯤꯡ ꯑꯃꯁꯨꯡ ꯂꯩꯅꯆꯤꯡꯕ ꯀꯩꯊꯦꯜ ꯐꯥꯎꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯍꯥꯏ ꯀꯦꯄꯥꯁꯤꯇꯤ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯁ꯭ꯄꯦꯛꯇꯣꯒ꯭ꯔꯥꯐꯤ ꯑꯃꯁꯨꯡ ꯊꯔꯃꯣꯒ꯭ꯔꯥꯐꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯍꯥꯞꯂꯕ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯡꯒꯪꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯧꯁꯥꯅ ꯏꯁꯤꯡ ꯄꯤꯕꯒꯤ ꯃꯑꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯕ ꯃꯐꯝꯁꯤꯡ ꯈꯪꯗꯣꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯃꯦꯀꯥꯅꯤꯀꯦꯜꯁ, ꯏꯟꯁꯦꯛ ꯚꯦꯛꯇꯔ, ꯄꯣꯂꯤꯅꯦꯇꯔꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤ꯫ ꯃꯁꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯕ ꯊꯧꯑꯣꯡꯁꯤꯡꯅ ꯃꯍꯩ-ꯃꯔꯣꯡꯁꯤꯡꯗ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯃꯇꯝꯗ ꯑꯦꯁꯦꯁꯃꯦꯟ ꯇꯧꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯂꯧꯎ-ꯁꯤꯡꯎꯕꯒꯤ ꯊꯕꯛꯇ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯤꯑꯦꯜ-ꯇꯥꯏꯝ ꯏꯃꯦꯖ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯁꯤꯡ ꯂꯧꯕꯒ ꯂꯣꯏꯅꯅ ꯅꯣꯡꯊꯛꯇꯒꯤ ꯃꯥꯡ ꯇꯥꯛꯂꯤꯕ ꯂꯧꯐꯝꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣꯅꯆꯤꯡꯕ ꯂꯧꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯧꯕꯨꯛꯇ ꯇꯤꯜ, ꯂꯥꯏꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯂꯥꯏꯅ ꯍꯤꯗꯥꯛꯁꯤꯡ ꯀꯥꯞꯊꯣꯛꯇꯨꯅ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯛꯁꯤꯟꯅꯅꯕꯒꯤ ꯊꯕꯛꯇ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯍꯣꯔꯇꯤꯀꯜꯆꯔ ꯀ꯭ꯔꯣꯞꯁꯤꯡꯒꯤ ꯁꯔꯚꯤꯂꯦꯟꯁ, ꯃꯍꯩ-ꯃꯔꯣꯡ ꯊꯥꯒꯗꯕ ꯂꯝ ꯑꯃꯁꯨꯡ ꯏꯊꯩ-ꯂꯧꯈꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕ, ꯂꯣꯏꯅꯅ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁ ꯀ꯭ꯂꯦꯝ ꯇꯧꯕꯅꯆꯤꯡꯕꯗ ꯁꯤꯖꯤꯟꯅꯕ, ꯂꯣꯏꯅꯅ ꯇꯤꯜ ꯂꯩꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯄ ꯑꯃꯁꯨꯡ ꯃꯍꯩ-ꯃꯔꯣꯡ ꯃꯔꯨ ꯍꯨꯟꯕꯅꯆꯤꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ, ꯂꯝꯗ ꯍꯛꯁꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯑꯅꯥ-ꯂꯥꯏꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯅꯕꯒꯤ ꯋꯥꯐꯝ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯃꯁꯤꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯗꯥꯛ-ꯂꯥꯡꯊꯛꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ, ꯚꯦꯛꯁꯤꯟ ꯊꯤꯟꯗꯣꯛ-ꯊꯤꯟꯖꯤꯟ ꯇꯧꯕ, ꯂꯦꯕꯣꯔꯦꯇꯔꯤ ꯇꯦꯁꯇꯤꯡ, ꯗꯥꯏꯒꯅꯣꯁꯇꯤꯛ ꯑꯃꯁꯨꯡ ꯑꯇꯩ ꯑꯄꯤꯛꯄ ꯃꯦꯗꯤꯀꯦꯜ ꯗꯤꯚꯥꯏꯁꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯐꯝ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯅ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯄ꯭ꯔꯣꯖꯦꯛ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯇ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯐꯝ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯃꯁꯤꯅ ꯁꯦꯝꯒꯠ-ꯁꯥꯒꯠꯄꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯊꯕꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯅꯆꯤꯡꯕ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯄꯣꯂꯤꯁꯤ ꯑꯁꯤꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯉꯥꯛ-ꯁꯦꯟꯕ, ꯇ꯭ꯔꯥꯐꯤꯛ ꯔꯤꯒꯨꯂꯦꯁꯟ ꯐꯒꯠꯍꯟꯕ, ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯣꯄꯤ ꯊꯥꯕ ꯂꯧꯐꯝꯁꯤꯡ ꯑꯃꯁꯨꯡ ꯂꯣꯒꯤ ꯋꯥꯡꯃꯗ ꯎ ꯌꯥꯟꯊꯠꯄꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯑꯃꯁꯨꯡ ꯈꯪꯗꯣꯛꯄ ꯑꯃꯁꯨꯡ ꯃꯦꯞꯄꯤꯡ ꯇꯧꯕꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯗ꯭ꯔꯣꯟꯅ ꯁꯔꯆ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯗ ꯃꯇꯦꯡ ꯄꯥꯡꯕ, ꯋꯥꯏꯜꯗꯂꯥꯏꯐꯁꯤꯡ ꯌꯦꯡꯁꯤꯟꯕ, ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯉꯥꯛ-ꯁꯦꯟꯕ, ꯁ꯭ꯄꯣꯔꯇꯤꯡ ꯏꯚꯦꯟꯠꯁꯤꯡ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨꯡ ꯂꯝꯃꯩ ꯀꯟꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯗꯤꯖꯤꯇꯦꯜ ꯁ꯭ꯀꯥꯏ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯗꯒꯤ ꯌꯨꯅꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ ꯂꯧꯒꯗꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯒꯗꯧꯔꯤꯕ ꯗ꯭ꯔꯣꯟ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯌꯥꯎꯗꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯁꯤꯁꯇꯦꯝ ꯑꯁꯤ ꯗ꯭ꯔꯣꯟ ꯔꯨꯜꯁ 2023ꯒꯤ ꯀꯥꯡꯂꯣꯟꯒ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯄꯣꯂꯤꯁꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯅꯕ ꯑꯃꯁꯨꯡ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯏꯝꯄꯥꯋꯔꯁ ꯀꯃꯤꯇꯤ ꯑꯃꯁꯨ ꯁꯦꯝꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯐꯝ 13 ꯆꯩꯅꯥꯅ ꯃꯤꯡ ꯊꯣꯟꯖꯤꯟꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯂꯩꯕ ꯂꯝꯕꯨ ꯆꯩꯅꯥꯅ ꯀ꯭ꯂꯦꯝ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 13ꯕꯨ ꯆꯩꯅꯥꯅ ꯅꯧꯅ ꯃꯃꯤꯡ ꯊꯣꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯩꯅꯥꯅ ꯅꯧꯅ ꯃꯃꯤꯡ ꯊꯣꯟꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁ꯭ꯠ ꯑꯃꯗꯤ ꯃꯦꯞ ꯑꯃ ꯆꯩꯅꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯅ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯕꯥꯏꯖꯤꯡꯗ ꯂꯩꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯃꯤꯡ ꯊꯣꯟꯖꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2018 ꯑꯃꯁꯨꯡ ꯏꯪ 2018ꯗꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 2018ꯇ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯐꯝ 6ꯇ ꯃꯤꯡ ꯊꯣꯟꯖꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯗꯤꯁꯦꯝꯕꯔꯅ ꯃꯐꯝ 15ꯒꯤ ꯃꯤꯡ ꯊꯣꯜꯂꯛꯈꯤ꯫ ꯆꯩꯅꯥꯅ ꯊꯥ ꯑꯁꯤꯒꯤ 2ꯗ ꯊꯥꯗꯣꯔꯛꯄ ꯃꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯁꯔꯨꯛ ꯑꯁꯤ ꯆꯩꯅꯥꯒꯤ ꯖꯪꯅꯟ ꯔꯤꯖꯟꯅꯤ꯫ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯆꯩꯅꯥꯒꯤ ꯁꯤꯚꯤꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯀꯨꯞꯅ ꯈꯟꯅꯔꯒ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯧꯅ ꯃꯤꯡ ꯊꯣꯟꯖꯤꯟꯈ꯭ꯔꯕ ꯃꯐꯝ 13ꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯗꯣꯟ 5, ꯃꯤ ꯀꯨꯡꯅ ꯇꯥꯕ ꯈꯨꯡꯒꯪ 2, ꯇꯝꯄꯥꯛꯀꯤ ꯂꯝ 2 ꯑꯃꯁꯨꯡ ꯇꯨꯔꯦꯜ 2 ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯆꯩꯅꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯈꯤꯗꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯅꯥꯈꯩ ꯁꯦꯡꯅ ꯂꯩꯕ ꯂꯝꯅꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯤꯡ ꯊꯣꯟꯖꯤꯟꯗꯨꯅ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯄꯨꯔꯛꯂꯣꯏ ꯍꯥꯏꯔꯤ꯫
ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯃꯐꯝ ꯀꯌꯥ ꯃꯔꯨꯝꯕꯨ ꯆꯩꯅꯥꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡꯁꯤꯡ ꯊꯣꯟꯖꯤꯟꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯣꯡꯒ꯭ꯔꯦꯁꯅ ꯉꯁꯤ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯈꯤꯕ ꯑꯃꯁꯨꯡ ꯉꯝꯈꯩ ꯑꯗꯨꯗ ꯆꯩꯅꯥꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯗꯨꯒꯤ ꯐꯜꯅꯤ ꯍꯥꯏꯈ꯭ꯔꯦ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯜꯂꯤꯛꯑꯥꯔꯖꯨꯟ ꯈꯔꯒꯦꯅ ꯄꯤꯑꯦꯝ ꯃꯣꯗꯤꯅ ꯀꯔꯤꯃꯠꯇ ꯑꯊꯤꯡꯕ ꯄꯤꯗꯅ ꯆꯩꯅꯥꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯈꯤꯕꯒꯤ ꯐꯜꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯈ꯭ꯔꯦ ꯒꯜꯋꯥꯟꯒꯤ ꯃꯇꯨꯡꯗ ꯃꯣꯗꯤꯖꯤꯅ ꯆꯩꯅꯥꯗ ꯑꯊꯤꯡꯕ ꯄꯤꯗꯕ ꯀꯔꯤꯃꯠꯇ ꯇꯧꯗꯨꯅ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯐꯜꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ꯍꯤꯟꯗꯤꯗ ꯇ꯭ꯋꯤꯠ ꯑꯃꯗ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯅ ꯍꯥꯏꯈꯤ All India Congress Committee AICC General Secretary Jairam Rameshnasu ꯍꯟꯗꯛꯇ ꯃꯀꯣꯛ ꯊꯣꯡꯕ ꯆꯥꯏꯅꯤꯁ ꯗꯤꯄ꯭ꯂꯣꯃꯦꯠ ꯑꯃꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯉꯝꯈꯩ ꯐꯤꯕꯝ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯆꯩꯅꯥꯒꯤ ꯀꯥꯏꯍꯧꯕꯒꯤ ꯊꯕꯛꯁꯤꯡ ꯑꯃꯁꯨꯡ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄꯒꯤ ꯊꯕꯛꯇꯤ ꯃꯈꯥ ꯆꯠꯊꯔꯤ ꯃꯃꯥꯡꯗ ꯏꯪ 2017 ꯑꯃꯁꯨꯡ ꯏꯪ 2019ꯗ ꯇꯧꯈꯤꯕꯒꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝꯁꯤꯡꯒꯤꯗꯃꯛ ꯆꯩꯅꯥꯒꯤ ꯃꯃꯤꯡꯁꯤꯡꯒꯤ ꯑꯍꯨꯝꯁꯨꯕ ꯁꯦꯠ ꯑꯃ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯃꯁꯤ ꯖꯨꯟ ꯏꯪ 2020ꯗ ꯆꯩꯅꯥꯗ ꯄꯤꯈꯤꯕ ꯄꯤꯑꯦꯝ ꯃꯣꯗꯤꯒꯤ ꯀ꯭ꯂꯤꯟ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯤꯕ ꯇꯥꯔꯤꯕ ꯃꯃꯜ ꯑꯗꯨ ꯃꯁꯤꯅꯤ ꯍꯥꯏꯅ ꯃꯤꯁꯇꯔ ꯔꯥꯃꯦꯁꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯍꯥꯏꯈꯤ ꯆꯍꯤ ꯑꯍꯨꯝꯂꯣꯝꯒꯤ ꯃꯇꯨꯡꯗ ꯆꯩꯅꯥꯒꯤ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯅ ꯍꯥꯟꯅꯁꯨ ꯆꯪꯕ ꯊꯤꯡꯈꯤꯕ ꯗꯦꯞꯁꯥꯡ ꯇꯝꯄꯥꯛꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄꯦꯇ꯭ꯔꯣलिꯡ ꯇꯤꯝꯅ ꯆꯪꯕꯗ ꯃꯈꯥ ꯇꯥꯅ ꯑꯌꯥꯕ ꯄꯤꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯏꯅꯤꯁꯁꯤꯡꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯍꯥꯟꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤ ꯍꯥꯏꯅꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯍꯥꯏꯈꯤꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯖꯦꯅꯤꯝꯁ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖꯀꯤ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯍꯟꯈꯤꯗ꯭ꯔꯦ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯥꯜꯂꯤ ꯗꯥꯏꯔꯦꯛꯇꯔ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯖꯦꯅꯤꯝꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯁꯤꯠ ꯑꯦꯟ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯗꯨ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯂꯩꯁ꯭ꯔꯝ ꯗꯦꯕꯦꯅ ꯄ꯭ꯔꯣꯇꯦꯁ ꯑꯗꯨ ꯍꯧꯗ꯭ꯔꯤꯉꯩ ꯃꯑꯣꯡ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯐꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯖꯤꯜꯂꯝꯕꯗꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯗꯨ ꯆꯠꯊꯈꯤꯗ꯭ꯔꯦ ꯉꯁꯤ ꯖꯦꯅꯤꯝꯁꯀꯤ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯄꯦꯠ ꯖꯨꯅꯤꯌꯔ ꯔꯦꯁꯤꯗꯦꯟꯠ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯖꯦꯅꯤꯝꯁꯀꯤ ꯑꯣꯏꯅ ꯄꯦꯠ ꯖꯨꯅꯤꯌꯔ ꯔꯦꯁꯤꯗꯦꯟꯠ ꯂꯧꯕꯒꯤ ꯁꯤꯠ ꯃꯁꯤꯡ 4ꯗ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯃꯥꯡꯗ ꯂꯧꯔꯝꯂꯤꯕ ꯁꯤꯠ ꯃꯁꯤꯡ 17ꯗꯨꯗ ꯑꯗꯨꯃꯛ ꯂꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯣꯏꯅꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯄꯦꯠ ꯖꯨꯅꯤꯌꯔ ꯔꯦꯁꯤꯗꯦꯟꯁ ꯂꯧꯅꯕꯒꯤ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯂꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ 2 ꯀꯧꯔꯛꯈꯤꯗ꯭ꯔꯤꯕ ꯃꯇꯨꯡ ꯍꯟꯗꯛ ꯑꯃꯨꯛ ꯀꯧꯅꯕ ꯁꯦꯝ ꯁꯥꯔꯤꯕꯁꯤꯗ ꯁꯤꯠ ꯃꯁꯤꯡ 13ꯃꯛ ꯂꯧꯅꯕ ꯍꯣꯠꯅꯕꯤꯌꯨꯃꯃꯥꯡꯗ ꯁꯤꯠ ꯃꯁꯤꯡ 13 ꯂꯧꯔꯝꯕ ꯑꯗꯨ 4 ꯈꯛꯇꯗ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯁꯤꯠ 19 ꯑꯁꯤꯗꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄꯤꯌꯨ ꯍꯥꯏꯅꯤꯡꯂꯤꯉꯩ ꯆꯩꯔꯥ ꯑꯁꯤꯗ ꯑꯃꯨꯛ ꯀꯛꯊꯔꯛꯄ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯊꯥꯗ ꯖꯨꯅꯤꯌꯔ ꯔꯦꯁꯤꯗꯦꯟꯁ ꯂꯧꯕꯒꯤ ꯁꯤꯠ ꯃꯁꯤꯡ 19 ꯑꯁꯤꯗ ꯖꯦꯅꯤꯝꯁꯇ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯀꯟꯕꯤꯕꯒ ꯂꯣꯏꯅꯅ ꯊꯥ 6 ꯄꯨꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯦꯔꯤꯠ ꯂꯤꯁꯇ ꯊꯣꯛꯅꯕ 19ꯗꯒꯤ ꯂꯧꯈꯠꯄꯤꯌꯨ ꯂꯦꯝꯍꯧꯔꯤꯕ ꯊꯥ 6 ꯄꯨꯒꯗꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯄꯥꯟꯗꯒꯤ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯆꯦ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯁꯤꯠ ꯃꯁꯤꯡ 4 ꯈꯛꯇꯗ ꯀꯛꯊꯔꯛꯄꯅꯤ ꯇꯧꯕꯇꯕꯨ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ 4ꯗꯨ ꯄꯨꯂꯞ ꯈꯜꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯁ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯖꯦꯅꯤꯝꯁꯀꯤ ꯁꯕꯗꯤꯟꯅ ꯋꯥꯔꯦꯞꯅꯗꯨꯅ ꯇꯥꯔꯛꯈꯤꯕ ꯔꯤꯖꯣꯂꯨꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯖꯦꯅꯤꯝꯁꯀꯤ ꯑꯣꯏꯅ ꯄꯦꯠ ꯖꯨꯅꯤꯌꯔ ꯔꯦꯁꯤꯗꯦꯟꯁ ꯁꯤꯠ masiꯡ 13 ꯂꯧꯅꯕꯒꯤ ꯄꯥꯁ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯡꯖꯧꯅꯅ ꯁꯤꯠ masiꯡ ꯍꯦꯟꯒꯠꯄꯒꯤ ꯁꯦꯡꯁꯟ ꯇꯧꯈ꯭ꯔꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯔꯤ ꯃꯔꯝꯒꯤ ꯍꯟꯊꯔꯛꯂꯤꯕꯅꯣ ꯍꯧꯖꯤꯛ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯂꯩꯁ꯭ꯔꯝ ꯗꯦꯕꯦꯅ ꯍꯥꯏ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯖꯤꯛ ꯃꯍꯩꯔꯣꯏꯁꯤꯡꯗ ꯏꯟꯁꯤꯟꯗꯨꯅ ꯆꯠꯊꯍꯟꯕꯅꯤ ꯂꯣꯏꯅꯅ ꯗꯦꯟꯇꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯅ ꯃꯈꯣꯏ ꯀꯣꯝꯅꯕ ꯈꯛꯀꯤ ꯌꯦꯡꯂꯒ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯑꯣꯡ ꯃꯥꯜꯂꯤ ꯑꯁꯤꯒꯨꯝꯕ ꯑꯦꯖꯤꯇꯦꯁꯟ ꯑꯁꯤ ꯅꯤꯌꯝ ꯅꯠꯇꯦ ꯗꯦꯟꯇꯦꯜ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯖꯨꯅꯤꯌꯔ ꯔꯦꯁꯤꯗꯦꯟꯁ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯒꯥꯏꯗꯂꯥꯏꯟꯁ ꯂꯩꯇꯦ ꯑꯗꯨꯒ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯑꯦꯛꯁ ꯖꯦꯅꯤꯝꯁ 32ꯅ ꯏꯟꯁꯤꯟꯗꯨꯅ ꯏꯁꯨ ꯁꯥꯒꯠꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯈꯣꯏ ꯈꯔ ꯈꯛꯀꯤ ꯀꯥꯟꯅꯅꯕꯒꯤ ꯌꯦꯡꯂꯒ ꯗꯣꯛꯇꯔ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯑꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯃꯅꯤꯄꯨꯔꯗ COVID-19ꯒꯤ ꯂꯥꯏꯆꯠ ꯑꯃꯨꯛ ꯅꯧꯅ ꯍꯧꯔꯛꯂꯤꯉꯩ ꯆꯩꯔꯥ ꯑꯁꯤꯗ ꯏꯁꯨ ꯁꯥꯒꯠꯂꯤꯕꯁꯤ ꯃꯤꯌꯥꯝꯗ ꯆꯔꯥꯡꯅꯕ ꯊꯣꯛꯍꯟꯕꯅꯤ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯄꯦꯠ ꯖꯨꯅꯤꯌꯔ ꯔꯦꯁꯤꯗꯦꯟꯁ ꯂꯧꯕꯒꯤ ꯊꯕꯛ ꯑꯁꯤ
ꯃꯄꯥꯟꯗꯒꯤ ꯂꯧꯔꯝꯕꯅꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯗꯦꯟꯇꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅ ꯗꯣꯛꯇꯔ 95 ꯂꯩꯔꯤ ꯃꯁꯤꯗ ꯌꯥꯒꯤ OPDꯗ ꯅꯣꯡꯃꯗ ꯂꯥꯛꯂꯤꯕ ꯄꯦꯁꯦꯟ ꯃꯁꯤꯡ ꯑꯁꯤ 90ꯗꯒꯤꯅ 50 ꯂꯥꯛꯏ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯟ ꯇꯧꯕ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯀꯌꯥꯃꯔꯨꯝ ꯂꯩꯕꯅ ꯄꯦꯠ ꯔꯦꯁꯤꯗꯦꯟꯁ ꯂꯧꯕꯁꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯂꯦꯝꯅ ꯄꯥꯅ ꯄꯦꯁꯦꯟꯁꯤꯡꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕ ꯉꯝꯕꯒꯤ ꯊꯥꯛꯇ ꯂꯩꯔꯤ ꯂꯩꯉꯥꯛꯀꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯁꯤ ꯌꯦꯡꯂꯒ ꯄꯦꯠ ꯖꯣꯅꯤꯌꯔ ꯔꯦꯁꯤꯗꯦꯟ ꯑꯁꯤ ꯂꯧꯗꯕꯅꯤ ꯄꯦꯠ ꯖꯣꯅꯤꯌꯔ ꯔꯦꯁꯤꯗꯦꯟꯁ ꯑꯃꯗ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯂꯨꯄꯥ 90,000 ꯄꯤꯗꯨꯅ ꯊꯥ 6 ꯄꯨꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯃꯈꯣꯏꯅ ꯁꯦꯜ ꯂꯧꯗꯨꯅ ꯇꯝꯅꯤꯡꯕꯒꯤ ꯑꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯂꯥꯛꯄ ꯌꯥꯒꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯖꯦꯅꯤꯝꯁꯇ ꯇꯧꯔꯤꯕ ꯗꯦꯟꯇꯦꯜ ꯗꯣꯛꯇꯔꯁꯤꯡꯅ ꯄ꯭ꯔꯥꯏꯚꯦꯠ ꯀ꯭ꯂꯤꯅꯤꯛ ꯃꯌꯥꯝ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯌꯦꯡꯁꯤꯜꯂꯒꯅ ꯍꯦꯟꯅꯁꯨ ꯃꯈꯥ ꯇꯥꯛꯀꯦꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ KIOꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯗꯦꯕꯤꯗꯁꯟ ꯋꯥꯟꯇꯦꯗ ꯑꯣꯏꯔꯦ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯥꯏꯟꯅ ꯌꯥꯗꯦ ꯍꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯀꯨꯀꯤ ꯂꯍꯨꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯥꯔꯃꯤ ꯀꯨꯀꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KIOꯒꯤ ꯁꯦꯜꯐ ꯁ꯭ꯇꯥꯏꯜ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯊꯥꯡꯈꯣꯉꯝ ꯍꯥꯎꯀꯤꯞ ꯑꯦꯂꯥꯏꯁ ꯗꯦꯕꯤꯗꯁꯟ ꯑꯦꯂꯥꯏꯁ ꯄꯔꯦꯡꯀꯣꯝ ꯆꯩ ꯅꯤꯐꯨ ꯏꯁꯇꯦꯠ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯟꯇꯦꯗ ꯂꯧꯊꯣꯛꯈ꯭ꯔꯦ ꯋꯥꯟꯇꯦꯗ ꯂꯧꯊꯣꯛꯈ꯭ꯔꯕ ꯊꯥꯡꯈꯣꯉꯝ ꯍꯥꯎꯀꯤꯞ ꯑꯦꯂꯥꯏꯁ ꯗꯦꯕꯤꯗꯁꯟ ꯑꯦꯂꯥꯏꯁ ꯄꯔꯦꯡꯀꯣꯝ ꯆꯩ ꯅꯤꯐꯨꯒꯤ ꯑꯄꯣꯛꯄꯅ ꯂꯦꯠꯈꯧꯁꯦ ꯍꯥꯎꯀꯤꯞ ꯀꯧꯏ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯇꯤꯖꯪ ꯈꯣꯄꯤꯗꯒꯤꯅꯤ ꯃꯤꯑꯣꯏ ꯑꯁꯤ ꯔꯦꯟꯁꯝꯒꯤꯗꯃꯛ ꯌꯥꯝꯅ ꯇꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯕ ꯅꯝꯍꯥꯗꯨꯅ ꯁꯦꯜ ꯈꯥꯏꯕ ꯑꯃꯁꯨꯡ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯀꯦꯁ ꯀꯌꯥꯗ ꯆꯦꯟꯅꯩ ꯃꯤꯑꯣꯏ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯆꯠꯊꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯛꯄ FIR ꯅꯝꯕꯔ 40/4/2023 ꯆꯨꯔꯆꯥꯟꯄꯨꯔ PSUS 506-365 IPC FIR number 120/7/2022 Sisipur PSCUS 400-384-506-34 IPC amasung atoppa case mari amasu chene kanagummasingna miyoi si phananabagidamakta mahak kadaida leibagi natragana maki maramda khangbasingna pau pirakbasingda lupa 50,000 gi watpigani pau pirakbasingi masuk maming aron boina thamgani miyoi si ki maramda kanagummasingna khangba lairabadi Chuchampur ASP ki mobile number 9599500899 additional SP of Chuchampur 87310-87951 amasung Chuchampur OC ki mobile number 70056136445 da pau pibiu haidinasu pau sida phungdorakli makasa tharakpoin Eastern Express tagi topa maruiba pau kranamo athingma thamkhraba China gi Kenbo bite morengam khai paring singda maning tangma siznari China na sabaduga Myanmar masasna pak sana siznariba Kenbo bite sing drug puthokpusingi thabakya senarakpadigi Manipur lengan mari lena DC singi khutangna order thokuna Manipur ngamkhai manungda siznaba thingkiba matunga sidi yengsinbinaba leitrabagum more yauna ngamkhai paring singda miyai kyana maning tamna siznare Sayasigi Mars taraga mapana tengno Paul Chuchampur amadi Kamjong District Administration tungan order sing thokuna Kenbo bite siznaba thingkibani Maduga mari lainana Kenbo bite kaya su fakhiba lekre Myanmar ga tainana leiriba More town da athingba yathang thokiba matung numinini humni di police na mai sizinaduna Kenbo bite sizinaba thingle haina lawbuga loinana akan drive sathakibani madugi matung dagi di yengsinbidabana ngamkhai lana Kenbo bite kaya sizinaduna More amadi masiki akoibida leiba mafam singda Myanmar masa singna lalon itik tawbagi thawong sing sathari adugumba phibam urabasung asidi police na karisu haidana yengduna leiri China na saba Kenbo bite singa dungang kai lana drug puthuk pusing tawbagi thabak singda chenarakpadagi lengana akan mamiyeng sangduna lakhibani Assam Rifle singna su Kenbo bite pusilakpa drug amadi gari kaya fakatkiba lekre Chuchampur district amasung Kamjong district su police na akan madrive sathaduna Kenbo bite kuntraga mangarum fakatpa lekibani Laingakna war on drug mai pakna sangsinanaba madi Myanmar romdagi logi wangbada Huran pot sing lalon itik tawba thingnanabagi pannamda Kenbo bite sizinaba thingrabasung asidi athingba leitabaga manare More amadi akoibagi mafamsingna Myanmar masa kyana bite adu maning tawna thawdunu sat thingnari bite makhalasi kumsing English ngani ka kunga mathugi September 3 da laingakna athingba thamle haina su laukthokhibasu lekhi adubu thingmangamdaba phibam amada lakpadagi makhatana satlibase sigi Mars thada amohana athingba du laukthokibani yumthangnaribi state Mizoram da su bite makhalasi sizinaba thingkrabani adumainamak Manipur da di hauzik amohana maningtamna sizinarapagi phibam ama ure hiramasida laingana akan mamiyeng sangmagi tangai padaba leire midyeng sanghaudrabadi bite asi sizinaduna ngamkai lana Lona thingkraba drugsing pusilakpa yabi ko ithokpa lei ngarang pausi esigi akhanaba timama More da satuna More kaithelda lairamba miyoi singu wari sanabada More digi Kenbo bite athingba leiti haujuk miyoi kyana Kenbo bite thawduna satlibasi yengbiyu haina su phongdorakhi
ꯃꯗꯨꯗ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯗꯨ ꯉꯥꯛꯅ ꯆꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯕꯥꯏꯠ ꯑꯁꯤ ꯁꯤꯖꯤꯟꯅꯍꯟꯗꯅꯕ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯃꯦꯖꯤꯁꯇ꯭ꯔꯦꯜꯁ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯒꯗꯧꯔꯤ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯁꯖꯤꯋꯥ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯐꯣꯔꯦꯅꯔ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔꯗ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯑꯃ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯦꯖꯤꯁꯇ꯭ꯔꯦꯜꯁ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯃꯨ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯃꯨ ꯚꯤꯂꯦꯖꯇꯒꯤ ꯂꯝꯈꯣꯆꯣꯟ ꯒꯣꯏꯇꯦ ꯆꯍꯤ 38 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯆꯨꯡꯈꯣꯂꯦꯠ ꯒꯣꯏꯇꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯆꯠꯊꯒꯗꯧꯔꯤꯕ ꯃꯦꯖꯤꯁꯇ꯭ꯔꯦꯜꯁ ꯏꯟꯀ꯭ꯋꯥꯔꯤ ꯑꯁꯤꯗ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯂꯤꯕ ꯑꯦꯄ꯭ꯔꯤꯜ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯄꯥꯔꯇꯤꯀꯨꯂꯔꯁꯤꯡ ꯄꯤꯈꯠꯂꯛꯄ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯁꯋꯣꯝꯕꯨꯡ ꯏꯝꯐꯥꯜ ꯏꯁꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯃꯤꯡ ꯃꯊꯥ, ꯃꯄꯥ ꯃꯃꯥꯒꯤ ꯃꯤꯡ, ꯃꯄꯨꯡ ꯐꯥꯕ ꯂꯩꯐꯝ, ꯆꯍꯤ, ꯁꯤꯟꯐꯝ, ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯗꯤ ꯃꯍꯥꯛꯅ ꯎꯍꯧ ꯈꯪꯍꯧꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯅꯆꯤꯡꯕ ꯑꯀꯨꯞꯄ ꯋꯥꯐꯝꯁꯤꯡ SDM ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯌꯧꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯀ꯭ꯋꯥꯔꯤ ꯑꯁꯤꯒꯤ ꯇꯥꯔꯝꯁ ꯑꯣꯐ ꯔꯤꯐꯔꯦꯟꯁꯇꯤ ꯃꯇꯧ ꯀꯔꯝꯅ ꯑꯃꯗꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯂꯤꯁ ꯑꯗꯨ ꯐꯣꯔꯦꯅꯔ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔ ꯁꯖꯤꯋꯥ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯒꯤ ꯐꯦꯛ ꯑꯃꯁꯨꯡ ꯁꯔꯀꯝꯁꯇꯦꯟꯁ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯝꯗꯨꯗ ꯊꯣꯛꯍꯜꯂꯝꯗꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯒꯅꯤ꯫ ꯃꯤꯁꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯔꯝꯕ ꯌꯥꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯣꯛꯄ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯦꯖꯤꯁꯇ꯭ꯔꯦꯜꯁ ꯏꯟꯀ꯭ꯋꯥꯔꯤ ꯑꯁꯤ ꯁꯕ ꯗꯤꯕꯤꯖꯅꯦꯜꯁ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯁꯋꯣꯝꯕꯨꯡꯅ ꯆꯠꯊꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ SDMꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫